ꯑꯗꯣꯝꯅ white tape की अपाम्ब अदु पामजरबसु मधु करमना फंगनी हाइबा खंगबिरमदबा याय। अदोम खक्तना नते अमेरिकन एकेडमी ऑफ कॉस्मेटिक डेंटिस्ट्री ना पांगथोकपा स्टडी सिंगी मतुंग इन्ना मियोय कया अमना हेना मंगा लैबा अमदी white tape ओइबा मियेंग अमा पामी। मरम असिना तोंगान तोंगानबा white tape की लायंग सिंग असि असुक यामना पामनबा ओयरक्लिबा असि अंगकपा अमनी। अैखोयगी या सेंगदोकपगी मवोंग तरा खंगमिनसी। नंबर 1 बेकिंग सोडा ना ब्रश तौबा। बेकिंग सोडा असि टूथपेस्ट सेमबदा सिजिन्नबा यामना पामनबा पोषक अमनी अमदी मसिदा महौसागी ओइबा हक्चांग सेंगदोकपगी मगुन लै। बेकिंग सोडा असि मयाय ओइबा मोंगदा सोखल्ली अमदी मसिना हक्चांगदगी लाकपा फद्दबा पोषकसिंग लौथोकपदा मपांगन कल्ली। बेकिंग सोडा ना अल्कालाइन एनवायरनमेंट अमा सेमदुना नहाकी यादा बैक्टीरिया हेंगलकपदसु अवाबा पी। बेकिंग सोडा ना खुदक्ता अैखोयगी या सेंगदोकपा ngamdrabsu अैखोयना मतम खरगी मतुंगदा सोयदन उबा फंगनी मदुदी बेकिंग सोडा यावबा टूथपेस्ट मखल खरना बेकिंग सोडा यावदबा टूथपेस्ट सिंगदगी हेना फबा ओय। बेकिंग सोडा गी हिदाक असि सिजिन्ननबगीदमक अैखोयना तौगदबा थबक अदुदी अैखोयगी अकोयबदा लैबा दुकान अमदगी बेकिंग सोडा यावबा बेकिंग सोडा गी चामच अमा इसिंग चामच अनीगा लोइनना यानसिन्नरबा मतुंगदा टूथपेस्ट अदु खरा नहाकी ब्रशदा हापचिनबियु अमदी मदुगा लोइनना नहाकी या अदु सेंगदोकपियु। मसी नहाकना नोंगमदा अमुक हन्ना हंजिन हंजिन तौबा याय। नंबर 2 हाइड्रोजन पेरोक्साइड सिजिन्नबियु। हाइड्रोजन पेरोक्साइड ना यादा लैबा बैक्टीरिया सिंगदा उबा फंगलिबा white tape की पोथोक कया अमदा हाइड्रोजन पेरोक्साइड की यामना वांगबा चांग यावी। साइंटिस्ट सिंगना ताकली मदुदी 1% हाइड्रोजन पेरोक्साइड अमदी बेकिंग सोडा यावबा टूथपेस्ट ना याबु मसक थोकना white tape तौबा ngami। मखा ताना थिजिनबदसु ताकली मदुदी हाइड्रोजन पेरोक्साइड अमदी बेकिंग सोडा यावबा टूथपेस्ट ना नोंगमदा अनीरक ब्रश तौबना सुबनगी नुमित 3 खक्तदा अैखोयगी या असि 62% white tape तौबा ngamgani। अदुम ओइनमक मसि यामना मरु ओइना खंजिनबा याय मदुदी हाइड्रोजन पेरोक्साइड असि अवांगबा कंसेंट्रेशनदा सिजिन्नबना गम इरिटेशन अमदी असो अपन थोहनबा याय। मसिना कैंसर सु थोहनबा याय। मरम अदुना अैखोयना ब्रश तौद्रिङैदा मसि यामना नेमना सिजिन्नबना हेना फै। हाइड्रोजन पेरोक्साइड की ख्वाइदगी साफबगी चांग असि 1.5% दगी 3% फाउबगी मनुंगदा लै। खनाउ सेंगदोकपा ओइना सिजिन्नबदा नतना अैखोयना हाइड्रोजन पेरोक्साइड असि बेकिंग सोडागा लोइनना टूथपेस्ट अमा सेमबा याय। मदु अैखोयना अैखोयगी यादा सेंगदोकपदा सिजिन्नबा याय। टूथपेस्ट असि फंगनबगीदमक्ता हाइड्रोजन पेरोक्साइड चामच अनी अमदी बेकिंग सोडा चामच अमगा लोइनना यानसिनबियु। नंबर 3 एप्पल साइडर विनेगर सिजिन्नबियु। मसी डिसइनफेक्टेंट अमा ओइबता नतना मसी महौसागी ओइबा या सेंगदोकपगी एजेंट अमसु ओइबना यादा बैक्टीरिया हाटपा ngami। मसी या सेंगदोकपदसु सिजिन्नबा याय। मसी यामना मरु ओइना खंजिनबा याय मदुदी एप्पल साइडर विनेगर अयाम्बा मतमदा सिजिन्नबना इनाक खुल्लबा अमदी अैखोयगी या तरु तनाना थंबदा मतेंग पांगी। अैखोयगी यादा असोक अपन थोहनदनबा अैखोयना एप्पल साइडर विनेगर असि था खुदिंगी सेंगदोकपा ओइना सिजिन्नबा याय। अैखोयना तौगदबा थबक अदुदी इसिंगना सेंगदोकपा अमदी मदुगी मतुंगदा अैखोयना यादा अहेनबा मिनिट खरा खक्तमक थंबा असिनी। मसिदसु नतना अैखोयगी या अदु इसिंगना सेंगदोकपा तौबियु। एप्पल साइडर विनेगर सिजिन्नरबा मतुंगदा अैखोयगी या असि सेंगदोककनी। नंबर 4 एक्टिव ओइबा थाव। करिगुंबा अैखोयना महौसाना अैखोयगी या अदु सेंगदोकनबा यामना लाइबा अमदी ममल होंगबा पाम्बै अमा थीरबदी मदुगी मतुंगदा अैखोयना एक्टिव ओइबा थाव सिजिन्नबगी मतांगदा खन्नबियु। एक्टिव चारकोल असि यादगी अमोर अकाइसिंग सेंगदोकनबा सिजिन्नबा याय। एक्टिव चारकोल असि अैखोयना चांग नायना सिजिन्नरिबा थावगा यामना मानै। अदुम ओइनमक मसी मेडिकल की पांडमसिंगीदमक्ता सेमखिबनी। मसी थावदा अचौबा पोषकसिंग सेमगतकदबा गैस अमा सिजिन्नदुना थाव अदु तरु तनाना थमदुना सेमगतपनी।
ꯃꯗꯨꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯊꯨꯒꯥꯏꯒꯅꯤ꯫ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯊꯥꯎ ꯑꯁꯤ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯃꯍꯤꯛ ꯃꯇꯥꯏ ꯂꯩꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯁꯤꯖꯤꯟꯅꯕꯗ ꯁꯥꯐꯕ ꯑꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨ ꯁꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯊꯥꯎ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤ ꯑꯍꯥꯡꯕꯗ ꯑꯁꯣꯛꯄ ꯂꯩꯔꯕꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯊꯥꯎ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯊꯥꯎ ꯁꯤꯖꯤꯟꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯊꯥꯎꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯄꯥꯎꯗꯔ ꯑꯃꯗ ꯆꯦꯟꯊꯍꯟꯕꯅꯤ꯫ ꯃꯗꯨ ꯑꯄꯤꯛꯄ ꯄꯥꯔꯇꯤꯀꯜꯁꯤꯡꯗ ꯆꯦꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯊꯕ꯭ꯔꯁ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯣꯛꯇꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯔꯨ ꯇꯅꯥꯟꯕ ꯕ꯭ꯔꯁ ꯑꯗꯨ ꯀꯨꯞꯁꯤꯜꯂꯕ ꯊꯥꯎꯒꯤ ꯄꯥꯔꯇꯤꯀꯜꯁꯤꯡ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯊꯥꯎꯅ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯊꯥꯎꯒꯤ ꯃꯤꯛꯁꯆꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 3 ꯊꯝꯗꯨꯅ ꯃꯗꯨ ꯔꯤꯅ꯭ꯌꯨꯑꯦꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯝꯕ ꯌꯥꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯗꯨ ꯃꯍꯧꯁꯥꯅ ꯋꯥꯏꯠ ꯇꯦꯞ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯝꯕꯔ 5. ꯄꯥꯎꯗꯔꯒꯤ ꯁꯪꯒꯣꯝ ꯑꯃꯗꯤ ꯇꯨꯊꯄꯦꯁ꯫ ꯃꯁꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯇꯁꯦꯡꯅ ꯃꯁꯤ ꯌꯥꯝꯅ ꯄꯣꯇꯦꯟ ꯑꯣꯏ꯫ ꯄꯥꯎꯗꯔꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕꯒꯤ ꯁꯣꯏꯗꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯡ ナꯏꯅ ꯇꯨꯊꯄꯦꯁ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯊꯕ꯭ꯔꯁꯇ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨꯊꯄꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯎꯗꯔꯒꯤ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯁꯦꯡꯗꯣꯛꯄꯅꯤ꯫ ꯕ꯭ꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯃꯑꯣꯡ ꯆꯨꯝꯅ ꯁꯦꯡꯗꯣꯛꯄ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯅꯝꯕꯔ 6. ꯕꯦꯀꯤꯡ ꯁꯣꯗꯥꯒ ꯂꯣꯏꯅꯅ ꯀꯣꯀꯣꯅꯠ ꯑꯣꯏꯜ꯫ ꯃꯁꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯋꯥꯏꯠ ꯇꯦꯞ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯑꯣꯏꯜ ꯄꯨꯂꯤꯡ ꯑꯁꯤ ꯄ꯭ꯔꯃꯥꯟ ꯂꯩꯕ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯇꯦꯛꯅꯤꯛ ꯑꯃꯅꯤ ꯃꯗꯨꯅ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯗꯤ ꯄ꯭ꯂꯦꯛ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗ ꯃꯉꯥꯜ ꯂꯩꯕ ꯋꯥꯏꯠ ꯇꯦꯞ ꯇꯧꯕ ꯇꯦꯛꯅꯤꯛ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯑꯁꯤ ꯑꯣꯔꯒꯥꯅꯤꯛ ꯑꯦꯟꯇꯤꯕꯦꯛꯇꯦꯔꯤꯌꯦꯜ ꯑꯃꯅꯤ ꯑꯃꯗꯤ ꯃꯁꯤꯅ ꯈꯣꯡꯒꯤ ꯂꯥꯏꯅꯥ ꯂꯥꯛꯁꯤꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯀꯣꯀꯣꯅꯠ ꯑꯣꯏꯜꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯁ꯭ꯋꯦꯜ ꯇꯧꯕ ꯈꯛꯇꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯗ ꯃꯤꯅꯤꯠ 5ꯗꯒꯤ 10 ꯐꯥꯎꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯊꯕ꯭ꯔꯁ ꯑꯁꯤ ꯕꯦꯀꯤꯡ ꯁꯣꯗꯥꯅ ꯀꯨꯞꯁꯤꯟꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯕ꯭ꯔꯁ ꯇꯧꯒꯅꯤ꯫ ꯍꯥꯟꯅꯅ ꯎꯈꯤꯕꯒꯨꯝꯅ ꯕꯦꯀꯤꯡ ꯁꯣꯗꯥ ꯑꯁꯤ ꯑꯦꯕ꯭ꯔꯦꯁꯤꯚ ꯑꯣꯏ ꯑꯃꯗꯤ ꯃꯁꯤꯅ ꯁꯔꯐꯦꯁ ꯁ꯭ꯇꯤꯟꯁꯤꯡ ꯕꯐ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯅꯝꯕꯔ 7. ꯃꯔꯨꯑꯣꯏꯕ ꯊꯥꯎꯁꯤꯡꯅ ꯋꯥꯏꯠ ꯇꯦꯞ ꯇꯧꯕ ꯇꯨꯊꯄꯦꯁ꯫ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯍꯥꯠꯄ ꯉꯝꯕ ꯑꯃꯗꯤ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯒ꯭ꯔꯤꯒꯤ ꯐꯜꯁꯤꯡ ꯐꯪꯅꯕ ꯃꯑꯣꯡ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯇꯉꯥꯏꯐꯗꯕ ꯑꯣꯏꯜ ꯍ꯭ꯋꯥꯏꯇꯤꯡ ꯇꯨꯊꯄꯦꯁ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯄꯦꯄꯔꯃꯤꯟꯠ ꯑꯣꯏꯜ, ꯀꯣꯀꯣꯅꯠ ꯑꯣꯏꯜ, ꯁ꯭ꯄꯤꯌꯔꯃꯤꯟꯠ ꯇꯉꯥꯏꯐꯗꯕ ꯑꯣꯏꯜ, ꯕꯦꯀꯤꯡ ꯁꯣꯗꯥ ꯑꯃꯗꯤ ꯆꯤꯅꯥꯃꯣꯟ ꯕꯥꯔꯛ ꯑꯣꯏꯜ ꯆꯞ ꯃꯥꯟꯅꯕ ꯁꯔꯨꯛꯁꯤꯡ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯇꯨꯊꯄꯦꯁ ꯑꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ 2ꯔꯛ ꯕ꯭ꯔꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯌꯥ ꯁꯦꯡꯗꯣꯛꯄꯒꯤ ꯏꯐꯦꯛꯇꯤꯚ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏ ꯃꯗꯨꯗꯤ ꯃꯤꯟꯠ ꯑꯣꯏꯜ ꯑꯁꯤ ꯇꯨꯊꯄꯦꯁꯇ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯑꯃ ꯄꯤꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ꯫ ꯅꯝꯕꯔ 8. ꯌꯥꯏꯉꯪꯅ ꯇꯨꯊꯄꯦꯁ ꯍ꯭ꯋꯥꯏꯠꯅꯤꯡ ꯇꯧꯕ꯫ ꯇꯨꯊꯄꯦꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛꯁꯤꯡꯗꯤ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ, ꯁ꯭ꯄꯤꯌꯔꯃꯤꯟꯠ ꯏꯁꯦꯟꯁꯤꯑꯦꯜ ꯑꯣꯏꯜ, ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯀꯣꯀꯣꯅꯠ ꯑꯣꯏꯜ, ꯄꯦꯄꯔꯃꯤꯟꯠ ꯑꯣꯏꯜꯒꯤ ꯁꯔꯨꯛ ꯈꯔꯅꯤ꯫ ꯍꯧꯖꯤꯛ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯑꯃꯗꯤ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯑꯁꯤ ꯄ꯭ꯂꯦꯛꯀꯤ ꯁꯛꯇꯤ ꯂꯩꯕ ꯀꯝꯕꯥꯏꯅꯦꯁꯟ ꯑꯃꯅꯤ ꯑꯃꯗꯤ ꯃꯁꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯁꯤ ꯑꯦꯟꯇꯤꯕꯦꯛꯇꯦꯔꯤꯌꯦꯜ ꯑꯃꯗꯤ ꯑꯦꯟꯇꯤ-ꯏꯟꯐ꯭ꯂꯦꯃꯦꯇꯔꯤꯁꯨ ꯑꯣꯏ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯉꯝꯍꯜꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥ ꯑꯁꯤ ꯐꯅ ꯊꯝꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 9. ꯕꯦꯀꯤꯡ ꯁꯣꯗꯥ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯇꯨꯊꯄꯦꯁ꯫ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗ ꯃꯦꯂꯤꯛ ꯑꯦꯁꯤꯗ ꯌꯥꯎꯏ꯫ ꯃꯁꯤꯅ ꯌꯥꯗ ꯀꯥꯟꯅꯕ ꯄꯤ ꯑꯃꯗꯤ ꯌꯥ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯂꯧꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫
ꯃꯁꯤꯗ ꯅꯠꯇꯅ ꯕꯦꯀꯤꯡ ꯁꯣꯗꯥꯅ ꯃꯁꯤꯒꯤ ꯑꯦꯕ꯭ꯔꯦꯁꯤꯚ ꯃꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯨ ꯁꯪꯕꯥꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯧꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯨꯊꯄꯦꯁ ꯑꯁꯤ ꯁꯦꯝꯕ ꯄꯥꯝꯂꯕꯗꯤ ꯁꯨꯞꯅꯒꯤ ꯑꯆꯧꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯃ ꯕꯦꯀꯤꯡ ꯁꯣꯗꯥ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃꯗ ꯌꯥꯟꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯔꯕ ꯑꯃꯗꯤ ꯇꯔꯨ ꯇꯅꯥꯟꯕ ꯑꯣꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯗ ꯃꯤꯛꯁꯆꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤꯠ 5 ꯊꯝꯖꯤꯟꯕꯤꯌꯨ꯫ ꯃꯤꯅꯤꯠ 5 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯦꯡꯗꯣꯛꯄ ꯌꯥꯏ ꯑꯃꯗꯤ ꯕꯦꯀꯤꯡ ꯁꯣꯗꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯇꯨꯊꯄꯦꯁ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯌꯥꯏ, ꯃꯗꯨꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯔꯦꯁꯤꯗꯦꯟꯁ ꯑꯃꯍꯦꯛꯇ ꯂꯧꯊꯣꯛꯅꯕ꯫ ꯅꯝꯕꯔ 10. ꯕꯅꯥꯅꯥ ꯄꯤꯜꯁ. ꯕꯅꯥꯅꯥ ꯄꯤꯜꯁꯇ ꯃꯦꯡꯒꯅꯤꯖ, ꯄꯣꯇꯥꯁꯤꯌꯝ ꯑꯃꯗꯤ ꯃꯦꯒꯅꯦꯁꯤꯌꯝꯒꯨꯝꯕ ꯃꯤꯅꯔꯦꯜꯁꯤꯡꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯁꯣꯛꯍꯜꯂꯤ ꯑꯃꯗꯤ ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯋꯥꯏꯠ ꯇꯦꯞ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯕꯅꯥꯅꯥꯒꯤ ꯄꯤꯜꯁ ꯑꯃ ꯂꯧꯗꯨꯅ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 2 ꯊꯝꯖꯤꯟꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯕꯦꯀꯤꯡ ꯁꯣꯗꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯨꯊꯄꯦꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯕꯅꯥꯅꯥꯒꯤ ꯄꯤꯜꯁꯅ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯧꯊꯣꯛꯅꯕ ꯕ꯭ꯔꯁ ꯇꯧꯕ ꯌꯥꯔꯦ꯫ ꯋꯥꯏꯠ ꯇꯦꯞꯀꯤ ꯏꯐꯦꯛꯇꯤꯚꯁꯤꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯥꯟꯅꯕ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯅꯤ? ꯌꯥ ꯁꯦꯡꯗꯣꯛꯄꯒꯤ ꯇꯦꯛꯅꯤꯛ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯇꯥꯏꯝ ꯑꯣꯟ ꯇꯤꯊ ꯍꯥꯏꯕ ꯅꯤꯌꯝ ꯑꯁꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯟꯁꯤꯡꯕꯨ ꯕꯐ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯕ꯭ꯔꯦꯁꯤꯚ ꯃꯦꯊꯗꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯋꯥꯏꯠ ꯇꯦꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯟꯚꯦꯟꯁꯅꯦꯜ ꯕ꯭ꯂꯤꯆꯤꯡ ꯑꯣꯏꯔꯕꯁꯨ ꯍ꯭ꯋꯥꯏꯠꯅꯤꯡ ꯃꯦꯊꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗꯒꯤ ꯁ꯭ꯇꯦꯟꯁꯤꯡ ꯂꯧꯊꯣꯛꯅꯕ ꯃꯇꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯀꯃꯔꯁꯤꯑꯦꯜ ꯃꯈꯜꯒꯤ ꯇꯨꯊꯄꯦꯁꯁꯤꯡꯅ ꯌꯥ ꯁꯦꯡꯗꯣꯛꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯃꯇꯝ ꯃꯇꯤꯛ ꯆꯥꯅ ꯁꯤꯖꯤꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯇꯧꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯦꯊꯗ ꯑꯃꯍꯦꯛꯇꯕꯨ ꯈꯟꯕꯤꯔꯕꯁꯨ ꯃꯗꯨ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯁ ꯇꯧꯅꯕ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯤꯅꯤꯠ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯂꯩꯕ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯇꯦꯛꯅꯤꯛꯁꯤꯡ ꯑꯁꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯒ꯭ꯂꯤꯁꯇꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯕ ꯌꯥ ꯐꯪꯒꯅꯤ꯫